ngasi Thursday numit tang 12 October gi chahina 2022 aikoi gi Society for Metis Chamber of Commerce Assam haina loop ama government registered loop ni asina Assam da leiba Metis macha amasung Manipur da leiba Metis macha singgi damak communication gap oha kuina leramba se yamna ilaina naksan na bai tamak asi loop se akoina semja khibani ado akoina resolution pass to ki ase resolution ki batungina Markulen haiba Lakhipur Jiri National Highway da asiga akoina branch office ama hangjai to branch office ki thabak thoram di Manipur di lakwa private gari oigera commercial gari oigera kasar lamdam da changakwa matam da moi awana taba mayam ekoi thengnajai aro thengnabado khajiktang oisu kokhan nabai tamak ekoina policy ama sanabani policy se asumaina ni private cars vehicles Manipur dagi GD line tawraga kasarda changakpa matamda Markulen da koi office ga lupa jangai tawna fees macha ama piba aduga 24 hours ki service akhoi gi office ki tarafte phangjaba magi any guidelines akhoi gi guidance tawiba plus ma kadai da chateino kadon da chateino adugi phajana checking tawiba lambi sorokta asoina thodi adugi hospital oigera news channel oigera police case oigera any porta aikoina help tawba mating pangba aduga phajana su amuka Manipur da hanjin ki basisu aikoina resolution da pass tawki commercial vehicle ki rupa 100 rupees tawna koina lawjabani asi 100 rupees sina madi commercial vehicle nina mayam acho poche sing porakpa kholokpa mayam tawbani adugi acho risk leibani adu acho risk leibani na adugi tamaksu aikoina aikoigi chamber of commerce ki Metis chamber of commerce ki taraf tagi help guidance tawnabai tama khoi hona jani asigi matangda aikoina Manipur gi chamber of commerce aduga iningthau Maharaj Sanajau wagasu yamna akupa maronda khoi wari sanaki aduga iningthau nasu yamna harauna khoida asigumba tawbasi yam phai haina khoida hairai ado akhoigi legal advisor oina Manipuri Development Council gi chairman oiriba iche rina mana legal advisor oijari akhoigi Metis Chamber of Commerce ki asi hairaga ngasi akhoigi office branch office Markulen da hangjari haina mayam da lakthok chare aduga Manipur gi praja punamak akhoigi na tawri thabak singsiga mateng pangnabai tamaksu akhoi Society for Metis Chamber of Commerce ki group punamak tagi request tawjari Society for Metis Chambers of Commerce Assam 2022 da linghatpa asina ngasi Lakhipur constituency gi Markulen mafam masida mokhogi oibo office ama hangi basiga ahanba maktada Society for Metis Chambers of Commerce Assam gi thobren oina puriba organization asigi members khudimappu president secretary member punamappu aina taramna okchari amchu nungaiba phungdoi hariba organization sina ekhoi mafam asida office se hanglaga kari tawni haibada asigi matangda khara brief tawjage ekhoi gi leiriba Manipur dagi lakriba vehicle mayam se laga ekhoi Assam siga lakwa maru oina laloniti ki damakta lakpa khangde private masa gi ate thabak kya gi damakta lakpa bu khangde laga Manipur de laga Assam da lakpa changakpa matam duga loan phauna daba amadi mafam asigi ain kaya mong chana khangdabagi maram moiduna awana nangba ekoi gi maitei ichini naw mayam khoi phangnei mafam siga laga wabu layeng bai damakta laga su karam mafam da chakani silcher haiba mafam chakana kanda leiriba adu su khangdana mafam atopada sarana chatna jamna awana khoi nangba uba phangi asigumba pura mamagai pura maktagi siga business tawjagena laksabada pochei puna lakpada su एकोगी लोन फाउना दबा कंपनी पुलिस चेकिंग तब असी से केस मेमो कगना पुरक्पा पोचे ओरगा लोन फाउना दबदा
alon ba pot porak pani hai na su phabi ba bi ka khoi ko ngai ma phangni asigumba awana punamak sigeng ngasi registration fees ama minimum 50 rupees ama loaning ba kambuna asigi organization sing sina help to goda base mage assam state siga changak paga kasar sigi oiba magi surrounding siga leiba magi punamak ekhoi gi medical help khangde police ki magi degi help khangde custom gi help khangde ase punamak ki help pigani haina hangibo organization sigi khudong chaba se logani haina khanjaba vehicle singna 50 rupees 50 ga 100 ka asi khoi gi ani thokna lei asi se piraga makhoi bui khoina sigi khudong chaba pigani kanagumana khoi asi mathau ta de na haiba taraga su asida karim bound leite asi registration tawdaba jade haibagi ofam leite asi completely voluntary organization ni mayam bu help toning bagi attitude to lauraga tawbani ofam amana khoi gi legal canada khoina court ta sum tawba matamda manipur dagi anamba matamda gari ama leire suppose assam dagi gari ama leiraga first gari lobodadi thoidokpa akaiba leite duga second hand gari loboi matangdadi maximum ikhoina case se phangne karam haina phangne haibabu asidai puba matamda ekhoi gi leiraga pore suppose Guwahati de gari ama leina poraga Markulin se lalaga jiriga lalaga Manipur changaga Manipur siga makhoi gi lupa paisa thidok thijin tawnaraga henover tawgadaba se sigi mafam siga Manipur gi driver duna gari je thoba nungai te na sigi mina jiriba ma thin piu aina haina porakna ba matamda bypass Fulatol bypass jorokpa matam siga anamba na aigi gari se huran na pure Manipur gi mina haina police da wrongly information piraga mite macha kaya so hojik su case sokna na leiba ai isamang na su asigi case soknari mayam gi gari huran na pubagi mong da khoi gi asumaina tawbasu lei asuma khudong chadaba mayam se ngak thokani na khalaga Society for Metis Chambers of Commerce na voluntarily ngasi tawjariba organization sina mayam gi help tawni na fees minimum fees ama 100 ka 50 ga lauraga tawriba organization se ai thagaldi ai tungkoina asi organization sina legal point da kantraga attention piraga leiriba administration leiriba Lakhipur subdivision gi administration amasung Jiribam gi administration ga fajana tathok tasin tanaraga kanada so harassment pidana ekhoi gi help tawbiba asi aina jam pamjei tungkoina Society for Metis Chambers of Commerce Assam bu fajana mai pakna lamdam asigi miyam amasung Manipur gi prajabu ekhoi mafam siga lakpa matamda help to bibangamba haina so ai asigi jaifa paujel pijabaga loina na hake wafam se matang siga lesinjari ngasi aikhoina mafam asida pangthok seriba thorum asigi matangda khadang nusiraba aigi ireicha singda kharan santokna punamakta ina paujel pijari maramdi ahanbada Society for Meitei Chamber of Commerce Assam SMCCA na sinduna pangthok chaba mafam asida ahanba oina koi Silchar Tarapurda head office oiraga ahanba branch oina Mangkhulel asida hangtok chabani ahanba oina hangtok chaba Sagwanchen Koro asida hangtok chabani hangtok chariba asigi matangda samlakna miyamda khanganjaba amtang nishingjari maramdudi 24-hour voluntary service policy first any kind of emergency ambulance hospital in Kasar area for accident case will be contacted by SMCCA anisubada any kind of crime related incident lots the kite nearby police station will be contacted by SMCCA ahum subada any news channel and social media related to information in case for accidental case and crime related case will
be contact to Manipur, India or Assam media by SMCCA. हाइरिबा असि अखोइना मफम असिदा हांगतोक्सबा मतमदा मणिपुरदगी लाकपिरिबा इचिन इनाउ नुसिरबा गाड़ी ओइना लाकपा मतमदा हाइरिबा मफम असिदा प्राइवेट गाड़ी लाकपा मतमदा रजिस्ट्रेशन तौबिरगा हाइरिबा मफम असिदा पुंग कुमारिगी मनुंगदा थोलकपा थौदोक खुदमक लोइनबक मतेंग पांग जगनी पांगबगीदमक्ता मफम असिदा अखोइना हांगतोक्सबनी हाइरिबसिंग असि नियम ngakna chatpiduna मणिपुरदगी लाकपा नुसिरबा ख्वाइचासिंगना पुनमकपु मफम असिगी टेंगबांगबो ओइनासु नुसिबियु अदुगा पुनमकी अपुनबो ओइना पुखतमिनदना अखोइ अमत ओइना अफबा पुखतमनिजि हाइदना अखोइना मफमसिदा हांगतोक्चबनी हाइबसि मफम असिदा हयेंग तुंग कोइना अखोइ पुनमकी अमत ओइना हिंगमिनबा खल्लगा ngasiga heng अखोइना खल्लगा मफम असिबो हांगतोक्चबनी हाइबसिदा लैरिबसि पुनमकपु नुसिबियु पुनमकी अमत ओइना हिंगनबा चमिनसि।